प्रधानमंत्री श्री नरेंद्र मोदी ना न्यू दिल्ली की भारत मंडपमदा परीक्षा पे चर्चा की तरेचुब इडिशन द महिरुई सिंह ओजा सिंह अमदी ममा मपा सिंह उनदुना वरी सानकी उनबदुगी वाहोगदोक ओइना प्रधानमंत्री ना थौरम पांगथोकफम भारत मंडपम की मरु ओइबसु पनकी मफम सिदा अहानबो ओइना G20 समिट की मतमदा मालेम की लुचिंगबसिंग पुंदुना अचौब मिफम पांगथोकी अदुगा ngasiगी asina anisuba mifamne Omandagi Danya Sabu Mahak Private CBSE School Amada Tamlibini Amana Mohammed Ars Government Sarbodaya Bal Vidyalay Burari Delhi-na Mapangi Factors Haibadi Cultural Amadi Samaj ki Oiba Oihaningba Thogdoksingna Makoida Piriba Sapu Adugi Matangda Hangki Pradhanmantri na haiki Masigi Wahangsi Pariksha pe charcha khudingda hangba wahangne Handaki Tarechuba Edison Asidasu Hanglakli. Mahangna Mapandagi Lakpa Sapu Singh, Natok na Bohonabada, Oza Singh Amadi Mama Mapa Singna, Matamgi Oina Natok to Lakli. Mahagna, Isana Isagi Lakli Basapu Singh Asibo, Punsiki Saruk Amani Kanduna, Natok na Basem Sabatabane Haiki. Pradhanmantrina, Yamna Extreme Oiba Climate Amadagi, Extreme Oiba Mapam Amada Chatpa Matamda, Madubu, Tengnana Bagi Matam Kudingda, Taurang Taugadabani Haiki. Mahangna Mahirui Singhi stress level sikhangna chatpiduna makoigi tawbangambagi saktidu uthoknaba honanaba haiki peer pressure amadi mamanaba masel changdamnabagi matangda Bhagya Lakshmi Government Demonstration Multipurpose School Andaman and Nicobar Island Drashti Chauhan JNB Panchmahal Gujarat amadi Swati Dilip Kendriya Vidyalay Calicut Kerala na hanglakpa wahangi paukumda Pradhanmantri na hai Competition asi yamna fai adubu masi afaba mawongda tawnaba fai imung manung machil manaw dasu nungsinadabagi competition tawbana aranba mawongda chatkiba yai mama mapa singna macha singbu atopaga changdamnaroi dawbani mahangna angang singna makhoi masel mateng pangnabagi ningthijarba video amagi matangdasu panki parikhyada mark yamna phangba haibasina pumnamaki solution natte competition si maru masel tawnaroi dabani Isana isa itanta tawjagadabani hainasu Pradhanmantri na haiki Marup singi mai pakpadasu aikoi nungaiba phawgadabani amadi nungaiba phongdokadabani hainasu haiki imanabati nabada oijaba kanabagi wakhalon thadokadabani hainasu mahangna haiki mahirui singbu motivate tawbada oja singna lawriba thawdanggi matangda Sri Kondakanchi Sampatarao music teacher ZP High School Upparapalli Andhra Pradesh amadi Banti Medi Sibchagar Assam dagi Oza Amana Hanglakpa Wahangi Paukumda Pradhanmantri na hai Isai haibasina takpiriba class tudanatana school pumbada stress pu kokhan bangam bagi magun cheli Ozaga mahiroi gagi marisi class ki ahanba namitagi hauraga parikya fawbada stress yawhandana akiba lehendaba adubune Pradhanmantri na doctor ga anabaga leinaba mari palladuna hai doctor ga anabaga afaba mari leinarabadi Anabadu tangkhayama farabane laiminariba imungi miyoi singnasu makoina phanglakliba achievement adubu thagat pigadabane masina imungi miyoi sing amaga afaba mari leinagane oja haibasi sumnagi sinpham amakhaktang natte makoigi mathaudi mahiroi amagi punsibu makhong sombagi thaudang lobaduni haina Pradhanmantri Modi ji na haiki Pranavanda Vidya Mandir West Tripura gi mahiroi Adrita Chakraborty Jawahar Navodaya Vidyalaya Bastar Satisgarh ki mahiroi Sheikh Taifur Rahman Amadi Adarsh Vidyalaya Katak Odisha ki mahiroi Rajya Lakshmi Archaryana Pradhanmantri da exam gi stress matau karamna mayok nagani haina hangki wahang asida Pradhanmantri na tawroidaba thabak khara thamki thabak singa tudi mama mapa na hena langtaknaba mahiroi singi damakta mama mapa singna exam numita anauba phirol stationery item amadi aja puja da hena mai onchin basi tawroidabane Pradhanmantri na exam tharam dai fawba lairik parga leitana basu haiki mahangna hai exam thabada wakhal nungaina thagadabane loinana mind distract tawgadaba wakhal da changloidabane Pradhanmantri na question paper munna paraga piriba matamga chanana ba honagadabane masina last moment ta pakhat papokpadagi lapthok hangani Pradhanmantri na mahirui singda hauji pangthok nariba exam ayamba written ngaktane hainasu ningsingki ibagi hainabi asi computer amasung phone namaram oiraga sitharakli hainasu mahana phongdoki
mahakna ibagi hainabi leinabasu mahiroi singda haiki mahakna study gi timing asi chada yankai ibada pinabasu haiki nakoina karigumba khara iraba matamdata hiram madugi matangda tasengna khanglabane haina pradhan mantri na haiki mahakna makhata na haiki atopa mahiroi singi ibagi speed uraga isada pakatpa pokloidabane parikya gi damak sem sabaga haksang pana thambaga si karamna chap manana maruoina lauduna balance tawduna chatkadagi haina Rajasthan gi senior secondary school gi mahiroi Dheeraj Subhas PM Sri Kendriya Vidyalaya Kargil gi mahiroi Nazma Khatun amadi Arunachal Pradesh ki government higher secondary school da Tobi Lame makoising asina wafam asi Pradhan Mantri da hangki isagi mobile phone recharge tawduna haksang pana thamnabagi damak karamna checksin gadage haibadi mawong adu isagi phone dagi yengnaba haiki thabak khudingmakta manba haibasima thadoknaba haiki isagi routine semba nungsagi mangal makhada matam khara leiba matam chana amadi pungsing phana tumba maruiba wafam singni tumgadaba chang adu ayamba saruk screen time na chathok khibagi maruiba wafam asi anoba health science na phongdokli famungda tumba hek changbaga second kuntra da tumnabagi pathap ama Pradhan Mantri na masagi punsida thammi hainasu phongdoki balance diet chagadabani loinana haksang sajelasi maruiba wafamne hainasu mahana thamki career book karamna afaba chaukhatpa maiwanda pugani haiba wafam pukhal aduna West Bengal Barakpur gi Kendriya Vidyalaya gi mahiroi Madhumita Malik amadi Panipat ki The Millennium School da tamlibi Aditi Tanwarna Pradhan Mantri da hangki chamamnaba phirep chap yungna lawba ngamdaba masidagi lapna leiduna isagi apamba adu fazana khangna chatnaba Pradhan Mantri na haiki lunan bagi mahaki wakhalon bu palladuna Pradhan Mantri na asumna haiki swachhata haibasi laibak seda haujik yamna luna launaragle kala sanskriti gi lamda bharat ki kaithilasi hauki bachahi tara asida saruk chani yankai hen chaukatle thabak tawbagi wil leibagi mai pak pasu saruk thungani kanna hotnau isabu hantana khangano haina Pradhan Mantri na pungning thawgatki National Education Policy na hanagum stream amakakta da punduna thamlaroi tongan ba course sing chutambagi kudong chaba pirani mahiroi singna hiramasida pangthokkiba exhibition aduda utkiba thawayawba haisingba amadi pukning luppa adu thagatki chamamnaba koknaba firep lawba ngamgadabani lawgadaba firep adugi aphaphatta kupna nainanabasu mahangna haiki video conference ki kuthangda saruk yaraduna Puducherry Government Higher Secondary School dagi Dipasrina mama mapa oibasingi thawdang amadi thajaba karamna thamgani haina hangki imungda thajaba watpagi samasya si mama mapa oibasing oza oibasingna kokhanaba honagadabani thamoi sengna pau phaunaba wari sanaba thawong asina samasya si hanthanba ngamgani mahiroi sing pukchel senggadabani asumna mama mapa oibasingnasu macha singi mafamda thajaba thamgadabani chingnaba utloidabani thajadaba utpana angang sing depression chalhanba yai achan mirai naibagi thawong asisu oza singna tawroidabani changyeng tawduna imung manung amadi marup singa toina unaduna positive oiba wafam sing tanabana angang singi mating oigani haina Pradhan Mantri na phongdoki Pune Maharashtra dagi parent Chandres Jaina mahiroi singi punchida technology na khudum chanchilakpa amadi Ramgarh Jharkhand dagi parent Kumari Puja Srivastava social media platforms marang kairaba matam asida mahiroi singna mahima sing honabagi matang asidasu wafam thamki TR Dev School Kangu Hamirpur Himachal Pradesh ke mahiroi Abhinav Ranana exam stress manage tawba amadi mobile technology asi learning gi tool ama oina sizinabagi matangda wafam thamlaki khudingmakta ka henba sifatti haina Pradhan Mantri na hai yumda thongba chak insang sing nutrients marang kaina yawi haiduna hena charabadi puk chakhau naba adugumna mobile phone ka hena sizinabasu akaibale mahangna mathau taba chang adutamak technology amadi mobile gi mateng launaba wafam phongdoki mahangna makhata na hai yumda chak charingai matamda electronic gadget sing sizinadaba electronic gadget leitaba yumgi mafam haibana chingba chanabi khara semba yai ngasigi malem asida technology yaudana hingba yaroi masi potlum amagumna lauroidabane mathau taba du
इफेक्टिव यूजेस की दमक तमगदबने प्रधान मंत्री ना महिरोई सिंगदा टेक्नोलॉजी की मतंगदा पेरेंट्स सिंगबु तंबिनबसु हाइकी लोइनाना मोबाइल फोन सिंगी पासकोड युमगी मियोई खुदिमक्ता खंगनदुना ट्रांसपेरेंसी लेहनबगी वाफमसु फोंगदोकी मसिना फत्तब कयादगी ngakthokpa ngamgani haina phongdoki classroom da mobile phone gi kanaba si mahirui singda khanganabagi wafamsu phongdoki modern senior secondary school chennai tamil nadu gi mahiroi m bagyasna pradhan mantri da matau karamna mahangna pradhan mantri ama oina pressure amasung stress handle tawbagi haina hangki dynasty modern gurukul academy udam singh nagar uttarakhand gi mahiroi amana pradhan mantri da matau karamna ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯀꯨꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯒꯗꯒꯦ ꯍꯥꯏꯅ ꯍꯪꯈꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯄ꯭ꯔꯦꯁꯔꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯕ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯔꯨꯕ ꯐꯤꯚꯝ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯩ ꯃꯗꯨꯕꯨ ꯎꯁꯟꯅꯔꯨꯗꯅ ꯊꯩꯗꯣꯛꯂꯒ ꯂꯩꯊꯣꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯍꯥꯛ ꯑꯆꯧꯕ ꯐꯤꯗꯝ ꯀꯟꯕꯗꯤ ꯉꯝꯂꯣꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯩ ꯑꯩꯅ ꯆꯦꯂꯦꯟꯖꯦꯁꯁꯤꯡ ꯑꯗꯨ ꯍꯧꯈꯤꯕ ꯉꯥꯏꯊꯣꯛꯇꯨꯅ ꯂꯩꯇꯦ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯝꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯉꯦ ꯑꯅꯧꯕ ꯐꯤꯚꯝꯁꯤꯡꯒ ꯃꯥꯌꯣꯛꯅꯕꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯒꯤꯗꯃꯛꯇ ꯏꯔꯩꯕꯥꯛ ꯆꯥꯛ ꯀꯔꯣꯔ 190 ꯂꯩꯕꯤꯕ ꯑꯁꯤ ꯑꯩꯒꯤ ꯑꯆꯧꯕ ꯀꯣꯟꯐꯤꯗꯦꯟꯁꯅꯤ ꯁꯤꯡꯅꯕ ꯂꯥꯛ ꯂꯩꯔꯕꯁꯨ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯀꯔꯣꯔ ꯂꯩꯒꯅꯤ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯂꯩ ꯍꯥꯏꯅ ꯈꯟꯖꯗꯦ ꯑꯩꯒꯤꯗꯃꯛꯇ ꯏꯔꯩꯕꯥꯛ ꯆꯥꯛ ꯀꯌꯥ ꯂꯩꯔꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕꯗ ꯊꯥꯖꯕ ꯊꯝꯃꯤ प्रधान मंत्री ने खुदम पीरदुना हाय लायरबना मसामकना लायरब कोखलगे खल्लब मतमदता लायरब मांगखिगने मखोइदा पक्का हाउस टॉयलेट एजुकेशन आयुष्मान पाइप वाटर गी मंगलान गी टूल्स पीबसी आइगी इथौदांगने महाकी चही तरागी लेंगाक्ता लायरब करोड़ 15 लायरबगी पनखैदगी थोगलखी मखाताना प्रधान मंत्री ने हाय खुदिंगमक्ता पोषक खुदिंगमकी प्रायोरिटी पीबगी नॉलेज लेगदबने मसी एक्सपीरियंस अमदी थबक खुदिंगमक एनालाइज तौरगा लाकनी महांगना अरानब कया तौखिबसिंगदगी पराता मे हाइनसु फोंगदोखि महांगना कोविड पेंडेमिकता करिसु तौदना फम्मगा लेगदबगी महुत्ता मियोइसिंगना अमत्ता ओइना पांगल सागलगा दिया थानबा अमसुंग पुखम थिनबना चिंगबा तौहनखि मसिगा मानना अचुंबा खोंगथांग कया लोखत्तुना अचुंबा स्ट्रेटेजी डायरेक्शन गी मतुंगिना स्पोर्ट की लमदसु इंटरनेशनल इवेंट्स द मेडल कया लौबंगमखि महांगना हाय फजबा लेंगाकि मखादगी मथक फाउबगी परफेक्ट इन्फॉर्मेशन सिस्टम अमा लेगदबने परफेक्ट गाइडेंस लेगदबने पुनसिद निंगहनब तौबिगनु फिरेप लौरब मतुंगददी पॉजिटिविटी खक्त लेहोगने निंगहनब हायबसे आइगी पुनसिदा अमुक हन लाखलरोय हायदुना मसी चंगकप याब थोंग थौनाउसिंग लोइनमक थिंजिनख्रबने थबक अमा पांगथोकके हायना खनबगी उइल कनबा मतमदा फिरेप लौबसु लाइना थोकने हौजिकानगी पुनसी महिंसी हेना लाइथोकहले मरमसिना ममा मपा ओइबसिंगना थेंगनखिबा खुदोंग चादबसिंग अदु नाहासिंगना थेंगनररोय हायबसि आइगी थाजेबने ngasiगी मिरोल खक नतना तुंगी मिरोल बुसु मिमांग थोकना माइ पाकलब पुनसी अमा ओइना हिंगबा ngamnaba मसागी टैलेंट हाइजसिंगजब उथोकपा ngamnaba सरकारनसु कन्न होटनरी हायना प्रधानमंत्री ने हाइखि पॉजिटिव थिंकिंग ना अवाब तारब मतमदा मदुदगी नानथोकपा ngamnaba अफबा वाखलोन पीगने महिरोई सिंगी पुनसिगी पांडमबु मंगफाउनबा ngamnaba याइपा पाउजेल पीरदुना महिरोई सिंगा वारी सानबा मिफम अदु लोइसिनखि।